Kurumzari, ISTV Paumit Yang Tabiri Besingutaram Noktari, Ahan Batamaro Bapau, Manipur full-fledged language directorate ama, Nasidagi Hangdokle Haina, Sad Bhavnagi Tauramda Chief Minister na Fungdokre. Amadi, Manipuri Lon bu Nepal Suba Schedule da Chankiba Numit Ningsing Palan Mapam Kaya da Pangtok na Kre. Pau Sandok na Pizari. Ngasi Bharat Sin Batung na Pangtok na Bagum Manipur dasu Laikhidraba Bharat ki Prime Minister Oiramba Rajiv Gandhi ki Mapok Kumon Ningsing Tauram Pangtok na Kre. Manipur da full-fledged language directorate ama ngasidagi hangtokle haina Chief Minister O Ibo Bina Phungdokre. Congress Bhavan da Pangthokpa Hungbumapan Suba Rajiv Gandhi ki Mapok Kumon Ningsing Tauram da Chief Minister na wafamasi Phungdokhibani. MPCC na Sinduna Pangthokpa Tauram adu da Deputy Chief Minister Gai Khangam, Education Minister Okendro, Commerce and Industry Minister Govindas Konthauzam, Social Welfare Minister AK Mirabai, Atai Minister, MLA Amadi Congress Karmi Kaya Susarugyakhi. Miyamna Laikhidrabagi photo da Laisu Katunai Kai Khumnabu Utki. Ngasi Sarugyakiba Luchingba Yauna, Miyoi Kiana Bharat bu Hena Mapangal Kanba, Chaukhatpa Amadi Amata Oibagi Wakalon Puraknaba Punna Wasak Longminaki. Tauramgi Sarugamo Aina Chief Minister na National Food Security Ordinance ki Manipuri da Handokpa Lairik Amasu Fonke. Bharat ki Apunbagi Saktam Amadi Hena Chaukhatpa Puraktuna Santi Leiba Leibak Oinanaba Hotnaramba Rajiv Gandhi ki Matik Magun Kaya Chief Minister na Singthaki. Manipur Sarkar na mamangdagi len gi tonganba directorate ama hangnana bo hotnarakpa adu ngasidagi full-fledged language directorate ama hangdokle phungdokhe. Tonganba community ki wanatana head Manipur da ngangna riba loan mayam singse metai loan khattagi or metai mayaki khattagi oina hangdokpa directorate na te government na pamba government gi objective city Manipur la riba tongan ba sinau sing Manipuri leminai ba mayam sigi tongan ba language si yauna machi develop tongna ba tawni haiduna ai mayam gi mafam da ai machi jari aduna ekoi ngarang dagi di formal order ho banina Manipur laiba tongan ba loan sing haiba tare mite ron khaptana tana ate ate sisu koi develop taw ya bang hai taw ba yanana ba koi सरकार की माइकई दे किसु डायरेक्टोरेट से मसीह कोई फुल सपोर्ट तो जगनी दका लेबर मैन पावर खंगदे अमकुंदे फाइनेंशियल की खंगदे उनसे कोई सपोर्ट तो जगनी अमरोंदा ngasi pangthokliba Rajiv Gandhi bu ningsingba sadbhavna gi thauramga mari leinana Deputy Chief Minister amadi Minister Mirabai na Rajiv Gandhi gi matik magun singthakhi Luchingba sina pamjaram ba thabak thauram kaya aikhoina pangthokpa mathau tai bhot thadabagi chahi kunmathoi oiramba adu 19 da hanthakre masida sunatana panchayati raspu henama pangal kanana bu honaramba misak amani hainaso phongdokhe asina megasi akoi bharki barsi khopuna makda maktadi laibak phabani me han jagatai Rajiv Gumba tumthen oiraba chumni India gi leader oibetana male masigi leadership gun chela ba duba prithibi punamakna saman tawba leader ma piram se koi Bharat Varsigi Namakadi like a family and time. Yam visionary oiba yam san uba aduba leader privacy oimus in the Maram Oidana Tiki from putting up the Bharati Matik Magun Henga Hiba Magi personality Magi leadership aduna even Chao Libaka Sapata Libaka and a powder Saman to the Bungundana Toki history itihas na Chief Minister na Language Directorate ama hangdokle phungdokpada milal gi karmi kayana nungaiba phungdokpaga loinana luchingba singda laipareng hokhe milal gi luchingba singna Manipur Sarkar bo thagatpa phungdokhe Minister Okendro na Directorate asigi anoba Director oina IS Officer KH Raghumani haple phungdokhe asigumba khongthang asi Manipur Sarkar na miyam da thajaba pikhiba adu thabakta onthokpa ngamle haikhe sigi paket kiba to government sina thamgiba thabak thoram bigiba miyam da bigiba thajabado thabak onthokba to thedo hendo na ngasigi landmark oiba numisida khongdokpa ngamjabagi nuaibado khoi punamana sorgyabane thank you Manipur lon bu Bharat Sangvidhan gi 9 suba schedule da chankhiba chahi kun mapung pharakpaga loinana tongan ba sangsthan kayana Manipuri lon gi numit pangthokna khre
ngasi Manipuri Language Development Committee, Manipur State Sumang Lila Council amadi Manipuri Nat Kanba Lupna Sinduna Iboyaima Sumang Lila Sanglenda Language Day gi thoram pangthoki. Thoram duda Padma Shri R.K. Jhalajit Committee gi President L. Sarat Chandra na Thoramapu oina saruk yakhe. MU gi Professor P. Gunindro, Culture Activist Ningthauza Lantana, Imalona Ekoigi Kala Sanskriti da Loriba Masak Loinana, Lon Amadi Mayeki Kongjel Haibasida Wangangke. Culture Amadi Lon Gatatna Thanaba Yadaba Mari Lane Haiba Wapamsu Pongdoke. Lon se na safu biba na lon de safu biba masigi chanabi mayam si maraka hojik yang nuksi pada jalasu adaga taman matang dalapa ahan mayam tapi kani kali classical language ke matang matam ira other lon se aikoi na culture na ba matam da lon haiba se na thamagi culture amagi haidigi fiction ba show amani hadana thami condensed form of culture hadana lon madu da koina mami tai lon thang por pada kani English poets, French poets, Korean poets. More or less, Amsu na susinduna Manipuri Language Day gi thoram ngasi Thau Ground da pangthoki. Thoram aduda Amsu gi President Thiam Nares, Amsu gi hana gi luchingba Premananda, Sarachan Thiam amadi atai luchingba singsu saruk yakhe. Miyoi kayana Manipuri lon gi matangda wafam kaya phongdoknakhe. Manipuri lol na Bharat ki Nepal suba schedule da challabasu hawjik phawba lol asi sel gi mayekta yawdabada nungaitaba phongdoknakhe. Language ama mogi language ki wei ba koi Sanskrit se dinabagi sawoken mo India sarkar na ki ada dongan perluan ki wei ba koi tangai pada Manipur lon sisu Manipur University da matamama jadi apa ina Manipur se alternative Manipur electric Manipur aida lorong bersendu madu long da bagi koi master da wei ya PM Bharat ki Prime Minister Oiramba Rajiv Gandhi ki Humbu Mapan Suba Mapo Morning Sing Thoram ngasi Secretariat ke Conference Hall de Sapang Thoke. Thoram da Chief Minister O Ibobi, Deputy Chief Minister Gai Khangam, Atai Minister MLA Singh Amadi Makok Thongba Official Singh Susaruk Yakhe. Numita Sega Mari Lenana Punna Wasak Lomina Buki Thoram Supang Thoke. Handak da sakhang da basingna IFCD amadi Horticulture Department ki miyoi kaya kidnap tawbada shu amadi santi gi wari sanariba UZ group singna thadokpa kangbu amana chathak bagi mami tai masi matungda tawdanaba hotnagani haina Home Minister Gai Khangam na phongdokre ngasi MPCC gi office ta Paumi Singha unaba amada minister na wafa masi haikibani minister na makha taraduna joint monitoring group yauna handak pangthokadoriba meeting da asigumba thabak asi tawdanaba akanbe instruction pigani loinana thawdok asi makhoi yaurambagi chap chaba evidence lerabadi action lokhanabasu honari haike le asigumba illegal extortion sida involved over kharapi legal mami sitai marwada adugumba do ekoi monitoring group joint monitoring group wafama mana hingari and she total Kanba Tabak Sing the Hazard and she totally can't allow the hen yaudi high was having there subsan the disaster in there when a high was language she discouraging the Shiva incidents jadi nasi pun tu juga nu dua yang tak sah pun sehingga tu tinggal orang tak sah solusi pun si mana pun dia bagai dalam sida lasting about peace lasting about solution pun apa dia sekarang nama mesti sana nama mesti iman nama mesti nama person nama main semua kalau lah for spirit in true spirit terlihat itu bentuknya sideline da kari sih masih tahu dalam saya masih
Manipur da khundariba kangluk singna magi homeland tanbagi mahuta amatta oiba khongjang sangsin minaduna Manipur gi mangki gadawraba lam kannana bohna minasi haina social scientist Dhanabir Laistram nangasi hotel Imphal gi banquet hall da pangthokpa border fencing gi khana nainabagi thoram da haikre United NGO Mission Manipur na sindna pangthokiba indoor Myanmar border fencing gi matangda khana nainaba aduda environmentalist RK Ranjan yauna tongan ba miyoi sing sarukya khe wangang kiba singna phongdokna kibada Indo Myanmar fencing na maram oiduna Manipur gi mangki gadawraba lam sing kannana bo hatna minanaba tangai fade haiba wafam phongdokna baga loinana Manipur gi border singda yungliba pillar sing mang khibadagi oirakliba fibam sing mungaitaba phongdokna khe Dr. Dhanabir Laistram na hauzik leiriba Manipur gi lam asiga ningthau palingai matamda leiramba Manipur ga yamna chauna khenaba leiriba asi lamdam asigi miyamna khantha hodaba amadi textile hodabadagi thokibani Manipur da khundariba kangluk kayana masha masagi homeland tanbagi mahuta border fencing namaram oiduna Manipur gi mangki gadawraba lamsing asi kannanaba hotnaminasi Manipur gi lam oiramba Kabo Valley asi amukhana Manipur gi lam oinanaba aikhoi punna hotnaminarabadi mai pakani haiki homeland tabu kita topi ada, kita tabi ko homeland, ada kita lagi kawan tabi ba, ada bani polis lagi, mereka kan ada, mereka tadi loan tadi dalam mereka topi ni asi, awak dua minit pola pulang. United NGO Mission gi consultant OJ Maitaina ISTV News ta phongdorakpada Indo Myanmar border asina village Chamarom Myanmar rom da tin khigadauri Indo Myanmar border asi lising amaga chamapan marfudra mapanda matam adugi Deputy Chief Minister Chandramani na chairman oiba cabinet subcommittee amana border area khangdokna bohotna bada mai pakhidrabani makhatana lising anida amukhana matam adugi sarkar na hotna bada ningthina mai onsindabadagi chap chaba border gi area khangdana lakhibadagi ngasigi phibam asi oirakibani hairi January da mi ministerial team thaduna masi yengsil hal grabani adugi mathakta su makoina hariba team duna asumba report puthokpa ngamdabadagi aduga cabinet decision loba ngamdabadagi asum tumina laikhibani haibsi mayamda kaningni adu government na praja singa sengna karmaina leiribagi haibsi kangan bisi yamatam chani praja government galoina na khoi border se kal hogdabni Hockey Manipur gi Vice President Orambi Yumlembam Mema lekhidabada Manipur Veteran Hockey Association gi maikaidagi awawa phongdorakli makha tarakpa pau pizari August 22 dagi 16 phauba UP da pangthokadaba tongan ba category singi Women's National Tug of War Championship da National Referee oinanaba Manipur Tug of War Association gi coach K Kamini khalakle hairi Amik nasendana matam Manipuri matam isai changdamnaba best of Amik Khanbagi district marigi changdamnaba loiraduna mega final round pangthoknaba sem saba loire haina Amik ki general secretary B Neta Chandra Sarmana Paumi Singa unabada phongdokre Brahmapur Nahabam lekai da leiba Amik ki temporary office ta pangthokiba thoramda final round thengnagadaba competitor Taranithoi su saruk yakhe competitor singna final round da chatnabagi damak Kanglon Singh su lauthokhe secretary na makha taraduna mega final round asi Manipur matam isai numit September gi tang 13 da palace compound da leiba lamyan basanglen da pangthokani numit asi maktada manamathum su yanthokani changdamnaba asida seisakpa amana isai ani sakani masigi manungda khunung isai amadi leibak ningba isai changdamnabagani competition asida singer composer lyrics ki changdamnaba su yaugani MDS ki makhada nauna saba community hall amang asi MLA L Ibomchana Sangakre work beneficiary committee hodam lerak na sinduna pangthokpa sangabagi thoram aduda hodam Lairembi club ki president H Syam Kumar amadi councillor PH Memcha Tombi su serugya councillor Memcha Tombi na missing hengalakpana lamgi achinba kaya leiriba asi community hall asina deva karma kaya pangthokpa amadi sana khona bada chauna mateng oiragani haike MLA Ibomchana Kaisamthong Kendra community hall ahum sananaba mamang jahida MDS tagi ayaba pikhi
हंदक चही की ओइना कम्युनिटी हॉल मरी सानबसु अयाब लैरे अमरोमदा केंद्र सिगी IBR लंबी सिंह चामदा यांखै हेना सेंब लोइसिलक्ले थंगननब इसिंग फंगदबगी अवाब मायोकनरी हाइना फोंदोखे लाइफम खुनाउ यूथ डेवलपमेंट एसोसिएशन की मियोई सिंगना पाउमई कॉलोनी दा पता तादुना युंकई अमदी अतई सेमगत सागतपगी थबकता अथिंगब पीबगी मतंगदा पाउगी मिफम अमा पांगथोखरे ngasi chingmerong da leba district council hol da pangthokiba paumi singa unaba aduda tongan tongan ba tribal organization singi luching ba singsu saruk yakhi loinana Lily Rose Jazo S James amadi Puni Joshi su saruk yakhi Land Owners Protection Committee paumi colony ni sinduna pangthokiba paugi mifam aduda committee ki convener K Sani Alexander na association ki thawong asi yaning da ba phongdok paga loinana hiramasi gi matangda tangdangba ama purakna ba wafam phongdokhe म्यांमार गा ताइनबा मणिपुर की ngमखैदा संबल खाबगी थबकता चयेतनबा कया लैरिबा असिगी मतंगदा ऑल मणिपुर नुपी मरुप अमदी मोरे द लैबा खानोंग पोक अपुनबा नुपी लुप की लुचिंगबा सिंगना येंगसिलुरे हाइरि मसिगी मतंगदा ngasi इराबोट भवन द पाउगी मिफम अमा पांगथोखरे पाउगी मिफम अदुदा नुपी मरुप की प्रेसिडेंट एम सखी अमदी वाई इंद्रनिसु सरुक याखे पाउमी सिंगा उनबा अदुदा लुचिंगबा सिंग असिना वांगांग लदुना ngमखैगी चयेतनबा लैरिबा असिदा खुंजा सिंगा उनदुना वारी सानबदा लम हेंजिनबगी वाफम थेंगनखे ngमखै परिंग द युंगबा पिलर मांगबना ngमखैगी असेंगबा मसक ताकपदा चाउना अवाबा थेंगनरी मसिदा मणिपुर सरकारना अकनबा मित्येंग चंगहनिंगबगी अपांबा फोंदोखे शखीना बॉर्डर पिलर हुंबुद्रा निपान की मतंगदा यामना चयेतनबा लैगनी मोरेदा खुंदारिबा प्रजा सिंह खुशाउनबा फाउरी हाइबना चिंगबा वाफम सिंह फोंदोखे लोइसिलपदा मरुइबा पाउ अमुक नपिजरी मणिपुर दा फुल फ्लेजेड लैंग्वेज डायरेक्टोरेट अमा ngasiदगी हांगदोक्ले हाइना सद्भावना की थौरमदा चीफ मिनिस्टर ना फोंदोखरे अमदी मणिपुरी लोनबु निपान सुबा शेड्यूल दा चनखिबगी नुमित निंगसिंग पालन मफम कया दा पांगथोकनखरे हौजकी ओइनादी ISTV पाउ मिटिंग ताबिरिबा सिंहबु खुरमसरे